Manipur ki miyam da ai karigumba wafam kradang ai thamjari madudi ngasi tarik kunthra ga mathoi da sign tawnagani na hairiba adugumba NSNIM amadi Bharat Sarkar ani gi marakta tawnariba pot adu aikhoi ngarang all political party ki team ama laktana honorable minister ahum maroina ya maroina thabuk sibu matter sibu deal tawriba adugumba ikai khumnan bagi masagoirba honorable Union Home Minister Shri Amit Shah ji direct aikhoi delegation akoi manga akoi taruk na unare unabadu da ngarang gi ngasi ayuki phongba khabar dasu ngarang thengi bana phau loina satraga su khara kaida di hajagrabani Honorable Union Minister Amit Shah ji na categorically karigumba hujik makhal amatagi madugi waroisin porongna bagi wa stakeholders in maroina Manipur gi Arunachal Pradesh gi amadi Assam gi sokani na chingnariba adugumba state singdugi wa tanadana moigi stakeholders ingi wa khanadana karigumba thaba amata tauroi haidana yamna categorically aikoi da hairakre aduna aina Manipur gi miyam da chief minister amoina miyam gi mihut amoina state sigi chief minister amoina miyam da appeal tawjari union government gi adugumba yamna responsible taiba union home minister na piraiba thajaba amadi chief minister amoina aina su adugumba mahaki central government gi adugumba war to the thajaba thamjaba loina miyam da appeal tawjari tauroi haibagi aikhoi ayaba yauna karingma makhala matagi tauroi haibagi aset pa thajaba honorable union home minister na pirakre amana pau kharada ai maming di ko tongningraba paper kharada ha greater Nagaland gyana khre ha phre gyana khre ha adu gyana khre na tawriba mayam si official oiba pot amata nate Amit Shah ji gi office dagi or masha dagi aingonda hojiksu direct nang press interview tawrkanda mayam da haiba wafam si thado aina hayu nothing is taken place mayam haiba Manipur gi miyam gi amadi stakeholder mayam gi ayaba yaudana sigi pose karigumam da tawgiroi na gai su se haidana ai mayam da pau si tamjabani aduna Manipur gi miyam da ina appeal tawjari wakhal phadana ingna phajana leirakanda aikoi gi tawgadaba thabak to aikoi sarkar amani miyam punna aikoi matam punna mak chatminari sasu chatminagi gani akoi aduna waroisin nama aikoi da lakwa matam da aikoi kari haisigi kari tawsigi haibada aikoi prepare torga leisi susoi soidana aikoi gi ayaba yaudana haiba pose aikoi gi consent yaudana aikoi gi watanaramdana masigi tokse loisin giroi haiba Amit Shah gi wafam achetpa adugumba Amit Shah ji gi wafam achetpa je miyam thamjabani ai punang bu koramjari aduna mayamna ingna singal lebina ba appeal tawjari